BJP की MLA Paolinlal disqualified तौनबा गवर्नर की खुथांगदा इंडिया की प्रेसिडेंट जॉइंट एफिडेविट फाइल तौख्रे कुकी अमसुंग मैते अनि की मरकता कांगलुप की इरांग थोकनबा होनबदा अचौबा रोल लौरिबा BJP की साइकोट केंद्र की MLA Paolinlal Haokip disqualified तौनबा थादौ कम्युनिटी लीडर अमसुंग मैते कम्युनिटी की लीडर अमना मणिपुर की गवर्नर की खुथांगदा इंडिया की प्रेसिडेंट जॉइंट एफिडेविट फाइल तौख्रे हाइदी थादौ सिविल सोसाइटी के लीडर T. Michael Haokip अमसुंग People Alliance for Peace and Progress की M. Bobby मैते अनिना था सिगी कुनगा मंगादा मणिपुर की गवर्नर की खुथांगदा इंडिया की प्रेसिडेंट पिसिन की जॉइंट एफिडेविट अदुबु यावरिबा मरोइबा वरोलसिंग अदुदी MLA Paolinlal Haokip असी इंडिया की सिटीजन अमा नते 1974 दा महांगना पोखिबा मतम अदुदा एनी कुकी ट्राइब हारिबा असी स्टेट शेड्यूल ट्राइब की लिस्ट टेक्निकली ओइदे चीफ मिनिस्टर एन बिरेन की लेंगांग ने एनी कुकी ट्राइब असी शेड्यूल ट्राइब की लिस्ट की लौथोकदौरे हाइबा खंगबदगी MLA Paolinlal Haokip ना लमदम असीदा कांगलुप की इरांग थोअनबा होनखिबा मिसक अमनी मरम अदुना Paolinlal Haokip असी MLA दगी डिस्क्वालीफाई तौबा यावना महाकी पासपोर्ट आधार अमसुंग पान कार्ड न चिंगबा इंडियन आइडेंटिटी डॉक्यूमेंट्सिंग असी डिपोर्ट तौदुना माकी मरमदा थाखिगदबनी MLA Paolinlal Haokip असी मसागी चही 93 सुबा मतम इंग 2021 फावबगी इलेक्टोरल रोल दा माकी ममिंग यावदे लोइना माकी अपोकपा मपागी ममिंग सु इलेक्टोरल रोल दा थेंगनदे माकी इमुंग मनुंगी ममिंग असी इंग 2021-22 गी इलेक्टोरल रोल दा थेंगना रखिबनी मसिगी मथक्ता MLA Paolinlal Haokip असी मसागी चही 93 सुरे हाइना रेकॉर्ड लेरबसु माकी मचानुपी असीना चही 92 सुरे हाइना इलेक्टोरल रोल असी दा यावरी मपा अमसुंग मचागी गैप अनि असी चही खक्ता लेबा हाइबसी ओइथोक्ते 1974 दा Paolinlal Haokip ना पोखिबा मतम अदुदा एनी कुकी ट्राइब की मियोइनी हाइना क्लेम तौरिबसी मतम अदुदगी एनी कुकी ट्राइब हारिबसी मणिपुर की शेड्यूल ट्राइब की लिस्ट यावदे एनी कुकी ट्राइब हारिबा असी कांग्रेस की चीफ मिनिस्टर ओ इबोबी लेंगाक मतम 2002-2003 दा शेड्यूल ट्राइब की लिस्ट चनखिबनी MLA Paolinlal Haokip असी एनी कुकी ट्राइब हारिबा असी इंग 1956-2003 फावबगी मरक मणिपुर की शेड्यूल ट्राइब की लिस्ट चंद्रिंगगी ममांग 1974 की जून 23 दा फॉरेन कंट्री अमदा पोखिबनी हाइना एफिडेविट अदुदा मयेक सेंगना यावरी थादौ सिविल सोसाइटी लीडर T. Michael Haokip अमसुंग People Alliance for Peace and Progress की M. Bobby मैते अनिना MLA Paolinlal Haokip डिस्क्वालीफाई तौनबा इंडिया की प्रेसिडेंट दा एफिडेविट फाइल तौखिबा दुगी मतांगदा नेशनल मीडिया ना MLA Paolinlal Haokip ता महाकी मत करी लेबगी हाइन हंगबदा कमेंट अमता पिरखिदे ZUF अमदी IM खुथोकनखिबा यानिंगदबा फोंगदोरगली दोने अमदी तामेंगलोंग डिस्ट्रिक्ट हंदक जलारोंग यूनाइटेड फ्रंट ZUF अमदी नेशनल सोशलिस्ट काउंसिल ऑफ नागालिम आइसाक मुइबा NACN IM की मरकता खुथोकनखिबगी थवोंग अदुबो जलारोंग इनपुई कम्युनिटी के एपेक्स बॉडी ओरिबा जॉइंट ट्रैवल्स काउंसिल मणिपुर नाकन ममोंग यानिंगदबा फोंगदोरगली काउंसिल असिना थादोरक पचेरोल अमना हाई मी ताबा खुंगंग सिंदा नाकल अनि खुथोंगनरकपना मिचम मियाम द चावना मिपाइबा पुखले चमानबा फुरुफ अमगी तोंगान तोंगानबा लुफ अनिना मतौ असुमना थेंखांग कयारक खुथोंगनरकपसि निंगबा काइनिंगाइनी इंडिया गवर्नमेंट का सीजफायर एग्रीमेंट खुएक पिनदुना लैरिबा लुप अनिना मतुंग तारकपदा सिगुम थौदोकसिंग थोहनदना होनबियु मिचम मियामबु मिपाइबा पोहनबा याबा मवोंगदा इ नाइ ताबगी थौदोक थोहनबगी महुता निंगथिना वरी सानरागा नाकलनी यासनबा पुरकनबा होनबियु हाइना सुचेरोल असिना फोंगदोरगली मोरेदा पुलिस कमांडो के पर्सनल अनि हातखिबगी केसता NIA ना फाखिबा कुकी इनपी के स्पोक्सपर्सन कोर्ट ना बेल दा थादोखरे स्टेट असिदा थोखिबा कांगलुप की इरांग मनुंग इंग 2024 की जनवरी थादा टेक्नोपोल डिस्ट्रिक्ट के मोरे एरिया दा मणिपुर पुलिस कमांडो की पर्सनल अनि हातखिबगी थौदोकता चेनाबदगी NIA ना अनलॉफुल एक्टिविटीज प्रिवेंशन एक्ट UAPA की मखादा फाखिबा कुकी इनपी के स्पोक्सपर्सन थांगमिलेन माटे गुवाहाटी हाई कोर्ट ना बेल दा थादोखरे हाउकिबा सगोल से नुमिता गुवाहाटी हाई कोर्ट की जस्टिस माइकल जोनाथन खुमा अमसुंग अंजन मोनिकाल्टा की बेंच अमना कुकी इनपी की स्पोक्सपर्सन असी बेल पीखिबनी मियोय असी इंग 2024 की जनवरी 13 मोरे बाजार दा पुलिस कमांडो की पर्सनल अनि प्लान तौदुन हातखिबगी थौदोकता चेन्नई हाइना NIA ना मियोय असी की मथक्ता UAPA की मखादा केस लौखतुना वहंग पहुन तौबगी थबक चथरखिबनी NIA की रिपोर्ट अदुदा थौदो अदुगा मरी लेनना वाइखोम रोहित कौबा अमसु पल्ली अदुबु हियरिंग अदुदा कोर्ट असिगी माइकैदगी NIA ना FIR असिदा पल्लीबा रोहित की रोल असिगी मतांगदा मयेक सेंगना पंदे NIA ना लखोलकलीबा FIR अदुदा कुकी मिलिटेंट सिंगी रोल की मतांगदा सुपल्ली मरम अदुना कुकी इनपी की स्पोक्सपर्सन असिगी मथक्ता सिरिबा मराल सिंह असी रीजनल ओइदे हाइना लुपा लाख अनि की बेल बोन अमसुंग सेनफम असिगा मानबा सिक्योरिटी दा बेल पीखिबनी अदुमकपु NIA ना थौदो अदुगा मरी लेनना दरकार लेबा मतमदा NIA दा रिपोर्ट तौगदबनी पनबा याबदी इंग 2024 की जनवरी 13 मोरे टाउन दा लेबा IRB पोस्ट अमसुंग कमांडो की कोंडोंग लेरेंबी दा लेबा
IRB da bom amasung nongmai kapsinuna attack tawbagi thodok laiki More Bazar da thokiba nongmai kapnabagi thodok aduda Manipur Police Commando gi W Somorjit amasung Takhilamam Silesor kauba personnel ani laikide commando personnel ani asi laikidabaga loinana NIA na Kuki Inpigi spokesperson Thangmilen Mate asibu phaduna mahaki mathakta FIR lokhatuna case asiga mari lainana enquiry chatharakibani NIA na Kuki Inpigi spokesperson asi farba matung mahaki mathakta siriba maral asi reasonable oide haiduna chahi asigi June 19 da Guwahati da laiba special NIA court na bel piki adumakpu anisuba FIR amaga mari lainana Kuki Inpigi spokesperson asi June kunda amuhanna fagatkibani NIA na Mate bu amuhanna fajinkhiba sigi mayokta Mate na Guwahati High Court ta petition file tawrakibani petition adugi matung ina haukiba sakol sen numita Guwahati High Court ki division bench amana bel pikibani Manipurda first pa thambagi matam tha taruk sangdokre Manipurda hojik orakliba law and order gi fibam yenglaga Union Home Ministry na police station taraga humdoina konba mafam natana Manipur gi mafam pumna magda thamba Armed Forces Special Power ek first pa gi matam tha taruk sangdokre Union Home Ministry na thokiba notification amagi matung ina October amadagi hauraga tha taruk makha sangthana afaspa chana halagani disturb area status ki makhada afaspa chana haliba mafam singi manungda Imphal Lamphel Singzamai Patsoi Wangoi Haingang Irilbung Thoubal Nambol amasung Kakching yauna Kumja 2023 gi May ahumdagi kangluki hatna sunaba thoraktuna Manipurda miyoi chaniga taruk hena sikraba matungda N Biren Singana Chief Minister gi fam thadokibadagi Manipurda February 18 dagi President rule chalaiduna lakhibani Kumja 2004 dagi 2022 fawa Imphal municipality area yaudana Manipur gi mafam pumnamakta disturb area ni hana lauthoki Kumja 2022 ge April thada Manipur lengana Imphal West District ki police station taret Imphal East District ki police station mari loinana Thoubal Bisnupur Kakching amadi Jiribam District ki police station amamamna kon mafam singdagi disturb area status lauthoki Kumja 2024 ge October thada Manipur lengana police station taraga mapan na kon mafam natana state asigi mafam pumna magta amuhanna afaspa chana hanki state asida hojik oriba phibam yenglaga Home Ministry na afaspa gi matam sangdok halakpani hairi Nambolda 33 soba AR da ambush tawkhibada chenaba PLA gi cadre ani Guwahati dagi fare Tha asigi taraga mapan gi numidang wairam pung mangaga makhairom taba matamda Bisnupur District Nambol Police ki manung chanba Nambol Saba Laikai gi thidim lambida Imphal dagi 407 minute ta amada Bisnupur tamna haitharakiba 33 soba AR gi kangbu amada ambush tawduna JSU ama yauna AR gi personnel ani hatkiba aduga mangana sohan kiba thawdu aduda chena bani haiba miyoi ani Assam gi Guwahati dagi fare haina Assam Police ki paw amana hairi paw sina makha tana hairi badi makhoi ani adu ngarang Guwahati gi jaga amada fakhibani hairi adubu karama mafam dagi fakhibano haiba dudi chapchana haidokte farba miyoi ani adudi Thongram Sadananda Elias Ngachik Elias Kurakpam Taragani-pan amasung Chongtham Mahesh Elias Momo Elias Amo Yankhiga Mathoi kawi Chongtham Mahesh asi PLA gi senior cadre amani mahak 1990 gi matamdagi organization asida loinirakhibani miyoi asi crime branch police station Guwahati Assam gi matung ina fakhibani Guwahati dagi ambush asida chenaba miyoi ani fakhiba si haukiba September 19 da Imphal West ki Kameng dagi combined security force na ambush aduda hakthengna chenaba ni haiba khundongbam ojik ni fugata red apokpa laikhidraba mani koba awang laikin thabi awang laikai da laiba miyoi ama fakhiba adugi matungdani hairi maraksida ngarang security na RPF PLA gi khangembam thoiba Elias Thoi nifugani pan kauba Bisnupur District ki kumbi Setupur 1 number 2 da laiba miyoi ama tera urak checkpoint ki faraba miyoi asi Bisnupur District ta security personnel sing chatok chasin tawbagi paw sing collection tawduna thadok thajin tawba hakthengna chenaba miyoi amani hairi rangna Manipur da tourist lakpagi changcha da kun hanthakre Manipurda hojik tholiba kangluki rang asina maram oiraga state asida tourist lakpagi changcha da kun hanthakre haina Chief Secretary Punit Kumar Goel na phongdokre thangmai banda laiba chairau chingda tourism and sustainable transformation haiba theme da pangthokpa World Tourism Day 2025 ka mari leinana wafam asi Chief Secretary na phongdokhibani tourism department na sinduna thangmai bangi chairau chingda pangthokpa thoram aduda lamdam asigi nat ki oiba instruments singi oiba musical fusion gi performance kaya utkibaga loinana yellow furup singi cultural dance martial art na chingba kaya su khudol tamki thoram aduda exhibition amasung pangthokhibaga loinana tour operator singda khudol pidna ikai khomnaba utki Tharonga mari leinana Chief Secretary Punit Kumar Goel na haigi tourism haibasi malemda khwaidagi khongjal yangna chawkhalakliba industry amani tourism na likely su hairaba naha sing thabak pibaga loinana furuf amaga atopa furuf amaga gi marakta nat ki oiba chatnabi sing masak takpada chawba thodang lauri tourism chawkhat hanba ngamlabadi sothana leiriba lamdam asigi samilon fagat hanba ngamgani maram aduna Manipur lengangna su tourism sector chawkhatnaba thorang kaya lokhatli national amadi malemgi thakta masak khanglaba
Sangai amat Isirui Lili Festival State asida pangthoktuna malemgi lamkoibasingi pukning chingsinduna lamdam asigi Sanmitlon chakhodhanaba thaurang lokhalli. Assembly gi nga machinja amasung leikolgi har leibada lupa crore direct hena kaithokre haribasi thigatlagani. Manipur Legislative Assembly da nga machak leiba amasung leikolgi har leibada lupa crore direct hena kaithokre haina maral siragliba si thigatlagani. Maral leiba khudingma lemna tharoi haina Manipur Legislative Assembly ki Speaker Thokchom Saitabata nangasi Yai School Chinga Kham Director Leiba Sri Gopal Det Laishram amasung Kangsang Nauna Semgatuna Sangabagi Thoronga Mari Lenana Paumi da Fongdokre Mahana Makatana Haikibada Social Media da Manipur Legislative Assembly da Lupa Crore Kaya Sizin Natoki Bagi Voucher Thagale Hariba Sigi Matangda Yengshin Bahore Hojik Fawgi Oina Aduguma Tabak Tokibagi Kudam Amata Laite Adubu Makatana Tigat Pagi Tabak Chathakigani Karigumba Aran Matabak Toba Yaram Labasu Chenabasing Amata Lemna Tharoi Pau Aranba Thawoina Chathabo Iram Labasu Pau Sandokliba Muising Adu Lemna Tharoi Hojik Lengak Leitabana MLA Sing Amaga Pau Fauna Dana Lairiba Si Afavana Te Khanbadagi Punsin Bahurak Pada Kanagumba Kharana Thugaina Bakana Honari Asigumba Aranba Pau Asi Sandoklaba Mingchat Thina Bahonarak Pasi Laibak Thibani Haiki Amaram Dangasi Sanga Kiba Laishang Adugi Matang Speaker na Haikibada Laishang Amasung Mitin Sang Asi Chahi Taret Kuntak Pamatamda Awasing na Laishin Lamba Mafam Oibana Chahi Taret Kuntak Pagi Mamang Digi Laishang Amasung Mitin Sang Sing Asi Lairam de Haibasi Yamna Mayek Single Puwariga Sagona Bariba Laishang Amasung Kangsang Asi Fiwam Sok na Matam Sang na Lairam Badagi Nauna Semjin Bani Hojik Semjiliba Asina Laishang Asi da Miyam na Lakpada Khudong Chadaba Kaya Lairam Badu Kok Lagani Haiki Ngasigi Thorum Aduda Lai Mayum Brazamani Maibam Dorendro Yauna Maroi Bamioi Kaya Sarukyaki. PR Lengang na Irang Thokna Baman Bathawong Sing Chathari Nando Luwang Amukogi Oina Chaliba Chahi ing 2025-27 ta Nauna Thau Pugadaba Singkhan Kibaga Loina Nawasak Lobagi Thorum amang asi Kwa Kaitel da Laiba Lup Asigi Office ta Pangthokre Lup Asigi Oina President na Sorokhaibam Sanjoy Secretary General da Pratap Laisang Them Yauna Lup Asigi Anaw Thau Pugadaba Kaya Wasak Loki Thorum Aduga Mari Lainana Amukogi former President Nando Luwang na Haikibada Hojik State asida Lairiba PR government asina India ge Pampakta Manipur asi irang leitre ing tapa state ama oire haina unnaba honari aduga amaromdana Santi Lairabadi popular Government ama thamnaba honadriba karigino haibagi wahang kaya lakadabana leiriba PR government asina makhatana sakti painaba irang thoanba manba thawong kaya chathariba si miyam punna khangminaba changi amaromda irang na maram oiraga relief camp ta miyoi kaya awa chaitheng khangliba sigi marakta karamna Sangai Festival pangthokadoribano haibasi hangningai oi masiga loinana October 22 da Manipur thugainaba honariba Nation Aigi luchingba mahaki pongnafam lamdam somdalda lakadoriba si yamna kupna study tawbu changi haiki Manipur Police na tongan ba mafamdagi fagalakhiba drug ki polam kg 432 dispose tawkre Manipur Police na satharakhiba anti narcotic operation gi manung chana tongan ba mafamdagi fagalakhiba nisha gi polam sikpunna kg 332.813 ngasi lamdengda laiba 6 common biomedical waste treatment facility da mai thaduna dispose tawkre Manipur Police ki matungina ngasi dispose tawkhiba nisagi polam sing aduda tongan ba makhal gi nisagi polam kaya yauri masi mapung oina state asida ain kaina pusilakhiba drug ki polam sing amasung lalon itik tawriba sing dagi fagalakhiba singni ngasi mai thaduna manghan kharba nisagi polam sing adugi manungda heroin powder kg 6.1 brown sugar kg 86.871 WY tablet kg 22.128 pseudoephedrine tablet kg 36.79 ganja kg 181.687 amasung SP capsule kg 0.047 punna kg 332.813 ni nisagi polam sing adu legal amasung environmental protocol ngakna kanba designated waste treatment facility asida dispose tawkhibani hari yamlaba nisagi polam sing dispose tawkhiba duga mari lainana Manipur Police ki DGP Rajiv na haikibada state asida hojik chathariba war on drugs amasung center gi akan mami eng makhada nisagi mayok chathariba drive asida miyam dagisu mapung faba cooperation kaya fangli drug puthok pusin tawba khaktana tana drug lalon bagi thabak asida paisa thadariba miyoi singsu phana bagi thabak yamna kana chathari haiki